National Socialist Council of Nagalim Isak Muiva Nscn IMG Myanmar West over Nscn Eastern Flank asi Twingaleng Muivana Luchingba Hebron da West over IMdagi Tokai Tare Habigi Fibam Hena Mayik Semle Takladuna Ahanbagi Oina Provisional Government ama Semle Hairi News report singi matungina Tokai Tabagi Warip Bazit Hasigi Hokibatang Kungamathoida Myanmar da Leiva Horep Kemta Pangthokiba Extraordinary Joint Emergency Meeting da Laukibani Hairi Mifamadu Eastern Flank ki Vice Chairman Lieutenant General Retired ISS Ramsana Mayai Tangbal Lauduna Pangthokibani IM dagi Tokai Tari Hariba Eastern Flank asi Nscn IM gi co-founder amasung hanagi chairman oiramba Isak Chisi Suogi Machanupa Ikato ITC Suona Luchingani Chairman Ikato ITC Suogi Mathakta Provisional Government asida Lieutenant General Retired ISS Ramsan Lieutenant Colonel Retired Victor Angami Lieutenant General A Raman Brigadier Detail Dani amasung Angio Jacob Jingseya Yauri aduga Ngaranmi Jagoi Mary Ramson amasung Reverend Bitovi Yeputu na advisor sing oigani hari Ramsan amasung Raman yauna atay makok thongba luchingba singbu Nscn IM gi luchingba singna handak tanthokiba adudagi loop asigi manungda phongna machet tarakpagi fibam dagi tokai tare haiba wafum asi phongdorakpani report sing asina makha taraduna Eastern Flank ki Provisional Government asi housing oiriba nungaitaba aruba amasung chamamnaba fibam asidagi naga political movement asibu kallaga achumba maikaida punanaba semkibani loinana loop asibu linkhatlamba luchingba singi chana kanglon singi matung ina semba Unified National Government amani hairaduna Naga National Workers sing amasung miyamna Provisional Government asida saugatnabasu appeal tawki Amaram the Eastern Flank na laukiba resolution gi matung ina Ramsan Raman Angami su amasung Yeputu bu Tanthorakibagi order adu aranba chatnaba yaroidaba amani haina lauthokibaga loidana makok thongba luchingba singbu machin menbani haina IM bu maral siri masigi mathakta hojik chathariba naga peace process asigi manungda Nscn IM leadership na India lengakta lankhatkiba competency singbu yadabaka loidana sovereign existence yasinare amadi loop ki constitution yezavoda yauriba preamble singbu miraire haina su maral siri